Iran na Yumlonnariba Leibakshingda U.S ki economic war da Saruk Yadanaba Khanghankhre. Iran na Yumlonnariba Leibakshingda United States ki economic war da Saruk Yadanaba akanba wapan thamlakre. Karigumba Yumlonnariba Leibaksingna masagi khudongchaba yengduna U.S ki kanglongi wangmada chatharakliba economic war asida Saruk yarakpa amasung mateng piraklabadi glove tagi thau puthokpada athingba thamgani haina cheksin waron thamlakre. Karigumba Yumlonnariba Leibakshingna U.S ki economic war da Saruk yaraklabadi Leibaksingda iralgi Yeknabani haina laugani haina Supreme National Security Council gi Secretary Moses Rezana Fongdokre. West Asia da thokliba lan asi kaidongnu da makhatana Pakthok chauthokpa pamde haina wafam iralgi maikaidagi fongdorakhibaga loinana Yumlonnariba Leibakshingna America gi economic war da Saruk yaraklabadi makhoigi infrastructure yauna atai atopasingda achauba safu pigani haina Moses Rezana Leibak adugi broadcaster ama oiriba IRIB gi khuthangda fongdorakre. Iran gi apamba singi mayokta Yumlonnabada leiriba Leibakshingna US ki campaign asida Saruk yaduna saugalaklabadi glove natraga strain of Hormuz da thau likla ama fawba putho haloi haina akanba wafam sing thamlakre. West Asia da thokliba lan asi Iran na atuba matamda loishin hanabagi apamba su iralgi maikaidagi fongdorakpaga loinana leibak asina matam leibak khivikta malemgi akoibada leiriba lan pamba singi mayokta lepakani haiba wafam sing fongdorakhi. US President Donald Trump na karigumba lan asi makha chathaba pamlabadi Iran su akanba sapu amaga loinana US ki mathakta chapchana laman khungani haina su Supreme National Security Council gi Secretary Moses Rezana makhatana fongdorakre. Cherol asida US President Donald Trump na Iran da saugatpa leibak singi mathakta economic warfare chathagani haina lautokhiba asida muknariba leibak iralda nahaunana lan kaihau ba ama oihanba thohankibaga loinana Iran gi mathakta economic warfare chathaduna leibak asibu malemgi leibak kayadagi naitom thamgani haina kihan khanghankibagi wafamsu fongdokhibani.